Russian President Vladimir Putin na Ukraine da landaba tha taret ti sujilakle mahakna leijaba paambei pumba sijinnaduna Russia bu ngakthokani haidana hanjin phongdokhi leijaba paambei pumba hairibase nuclear khutlaai su yaurabani haidana mayamna launei Putin na Russia ki nuclear forces pu lan gi damak sem saduna special combat readiness alert ta thamle amadi awangba thaki nuclear drill su pangthokhi Ukrainian territory gi 18% Russiagi oirabani haina loksin khraba matam sida karigumba Ukraine lam singdu amuk loksinna ba honaraklagadi Russiagi lamda attack tawrai haidana nuclear sijinnarakpa gi oithokpasu wangkhalakle Ukrainian President Zelensky amadi atai expert kharanadi Putin gi simalhanba khaktane nuclear karisu sijinnarakloi haina khalagasu United States ki President Joe Biden nade Putin gi wahai sing asibu hakchenna laure Chahi hufu mamang 1962 da thokhiba Cuban missile crisis ki matung hojik matam asina nuclear land khwaidagi naksin ba oire haina su Biden na phongdorakhi Putin na nuclear khulai sijinnaraklagana kari tholakani asina chingba sing naina dringai nuclear khulai makhal ani gi khena ba hana amuktang khangmina khise ahanbada Tactical nuclear weapon harise akaknaba lanbung amada ka hena amang ata thoktanaba loyal oiba khara pikthaba khulai makhalni yeknabagi maru oiba military base khulai paifamna chingba khak thugainaba amadi radioactive lemhau khak sing yamna chaithok haningdaba matangda tactical nuclear khulai sing sijinnaba yai masigi khulai sing asidi yamna lapna laikhiba mafam sing target tawbada sijinnaroi kilometer humfudagi kilometer 150 muktagi range tamak oigalle Nuclear lanjau tholakani kibadagi ngasi fawba leibak amatana tactical nuclear weapon sijinnakhiba leitre Strategic weapon hairagana continent amadagi atopa continent ama faw yongna paiba ngamba achauba intercontinental missile sing adubu khangnai masidi yeknaba leibak adubu kihannaba yamna sathiba thakta amang ata thokhanba ngamba tamthikraba khulai singni Sigumba strategic nuclear khulai singsi sijinnaraklagadi malem pungtum tumhanba faw ngamgane Putin na karigumba nuclear sijinnage khallagadi tactical nuclear weapon sing oina sijinnarakpagi oithokpa wange tactical khulai singsi low yield oi haijaragasu sathina khudong thinangai di adumak oi hojik matamgi tactical nuclear weapon ayamba Hiroshima amadi Nagasaki da thadakhiba bomb sing dudagi mapangal yamna kanba hele Thugai gadoriba target adudagi paithorakpa nuclear uful singna arapa mafam singda radioactive contamination thokhangane nuclear khulai pukhaiba matamda energy makhal mari thadorei ahanbada blast wave hek pokhairakpadugi akanba safu ani subada intense light akanba ayakpa mangal ahum subada heat amadi mari subadana radiation ne achauba maibul manung mapa taruba jeeb panba potsak khudingma khudakta manil onduna loikhini Paikhat khibagi chengum mawng manba ufulgi mapai aduna leimaida amuk nongum jutharakane masigi radioactive uful se amuk nungshina humkhiduna arapa mafam faw yohankhigane khudakta sihaudaba sing akanba mengal duna mit tanghanba maisana chakthekpa amadi makhal makha kayagi cancer na chingba laina sing narakpa yai ising leibak amadi labok lamhang pumnamak chahi cha kaya sijinnaba su yahallaroi Nuclear khulai sijinnargadi asigum namang takhangane even Russia faw yongna radioactive contamination thokani haibase Putin su yam sengna khanglibane adu oiragadi mana nuclear sijinnagani haidana kihalibase escalate to de-escalate ko strategy asi sijinnaba oirambasu yai escalate tawba haibadi atenba matamda wangkhatpa haibane de-escalate tawba hairagana sathina khatna chainarambadu tapthanarakpa haibane Chamna hairabada Russia na lansi yamna sathiba tangkak faw yausiluraga Ukraine amadi nongchup leibak sing maning hankhinaba tawba oiramba yai haidana expert kharana mot pinare Tactical nuclear khulai sing loinamak sijinnaba yanabagi damak sem saduna leiba oidre bunker singdagi lokthoklaga trakta honkatpa missile amadi atai delivery system singda pankhatpa hana changane Putin gisi Dhap khak oiba nataba tasengna khulai singsi sijinnage hairagadi lona thupna yamna surprise oiba mongda attack tongnaba hotnarakane adubu kihanba khak oiramlagadi storage tagi khulai sing yamna maka phongna atai singna uhaunaba mongda hontorakane maramdi United States satellite singi khuthangda Russiagi nuclear thamfam singda kari tawri senaduna lai haibase Putin na yammunna khange
मान पामलिबसी मागी न्यूक्लियर मयादु खिगलकपा उबदा यूक्रेन अमदी नोंगचुप लेबाकसिंग कीदुना मनिंग हनखिबिदुनी हाइदना एक्सपर्ट खरना हाइरे मी खरनदी हौजेक पुतिन न्यूक्लियर सिजिन्नरक्लगदी यूएस नसु चप मानबा मोंगदा न्यूक्लियर हनगनी हाइना खनै अदुबु मसिदी लानसी यूनाइटेड स्टेट्स नत्रगना मखोइगी ट्रीटी एलाइसिंग दा हकथेंगना सोलगलबा खक्तदा ओइगनी यूक्रेन दी नेटो गी मेंबर सु नते अदुगुम्बा ट्रीटी एलाइसिंग गी कैटेगरी मनुंगदसु चंदबनीना यूनाइटेड स्टेट्स ना रशिया दा न्यूक्लियर कापलोय हाइदना अखंग आहि खरना फोंगदोकले अतोपा एक्सपर्ट खरनदी खुद हंदबा सुगा यारोय हनबगी मवोंग अदुसु रशिया ना रेस्पॉन्स अमुक हनबंगम लोइदबा खुहन ओइगदबनी हाइरे न्यूक्लियर मक्न नत्रगसु अतोपा कन्वेंशनल खुतलाई सिंगना अहान मखुत थाबा होरखिबा रशियन यूनिट अदुखक थुगाइरगसु लानसी यामना एस्केलेटरी ओइरे हाइरेने मसिने एक्सक्यूज ओहेलगा पुतिन ना नेटो गी मफम सिंग टारगेट तौरपसु याय तौबा याबा अतोपा ऑप्शन अमना चही 138 असुक कुइना न्यूक्लियर सिजिनबसी तौहैदबा थबकनी हाइदना कनामतना थुगाइरमदबा इंटरनेशनल नॉर्म असिबु पुतिन ना थुगाइबगी दमक मालेम लेबाक मयाम पुन्ना रशियाबु इंथोकपा तोंगाना तहनखिबसु याय मतम अदुददी चाइना अमदी इंडिया सु रशिया की मायोक्ता सोइदना लेरक्तबा यारओय यूक्रेन की लानमी सिंग टैंक मपई सिजिनदुना मफम अमदा पुन्ना लैबा ओइदे चाइथोकना लैरिबनिना पुतिन की न्यूक्लियर टारगेट से करम्बा ओइना खलकदौरिबनो हाइबसी यामना लुए न्यूक्लियर सिजिनरुबगी साथीबा कन्सिक्वेंसेस अदु मायोक नजरगे खंदोकपा मतिक चागदबा यूक्रेन की टारगेट सिंग आइडेंटिफाई तौबा याम वाना थोकले यूक्रेन अमदी नोंगचुप लेबाक सिंग शॉक चटखिनबा सहर सिंग द ओइना थाददुना मिचम लिसिंग कोल ब्लड ता हाट के खनबा ओइरगदी मदु ख्वाइदगी फत्रबा हिंजाय आइतमना तौगदबा थबकनी मखोइगी मरम द सोकपत नतना प्रजा सिंग यामना साउनरकनी हैबसी पुतिन सोइदना खंदफम थोए हौजिक पंजगदौरिबा थौदोक अनिसिगी मनुंगदा अमा हेक थौलकलगदी मालेमगी ओइबा न्यूक्लियर लांजाव सोइद्रे हैबे याय अहानबदा नेटो ने यूक्रेन की लानसिदा हकथेंगना नियावसिलकपा अमा अनीसुबदा रशिया ने नेटो की टेरिटरी नत्रगना खुतलाई थाजिलकलिबा नेटो की सप्लाई लाइन सिंग टारगेट तौरकलबा हाइरिबा कंडीशन अनीसिने हौजिक बाइडेन न पुतिन की वाही सिंग सिबु यामना हकचिन लौरिबा सिनदी यूक्रेन दगी हेंदोरक्तुना न्यूक्लियर लांजाव ओहेनबा यादे खल्ली हाइबने मथक्ता पनखिबा मरुओइबा थ्रेशोल्ड अनिदुबु नाकल अनिमकना थुगाइनद्रगदी लाक्सिनबा ngamlaroidaba tangkaktu यौबदी यौररोय हाइदना न्यूक्लियर खुतलागी एक्सपर्ट अमना फोंगदोरकले ngasi fawba nuclear lanjaw thoktreba karigino Russia na adugumba landuda maithiragasu makhoigi praloigi khutlaina malem karamna tumhalamgani khangnabagi damak masigi videosi yengbiyu ngasigi wahang nuclear khutlai paiba lebak masing punna kaya sui karamba lebak singno du haibiramo